State asida thokhaningdaba thodok thoktanaba security force na lokhatpa section thorangi manung channa Jiribam district tagi IED yauna khulai khara fagatpa ngamkrai police ki fangba pauda security force na Jiribam police station konba nungchapi amadi binselu umangda thibomba ki thabak chathabada IED yauna khulai khara du fagatpa ngamkhibani Fagalakiba khulai sing adugi manungda kg ama romlumba IED ahum pompi ama .32 gi pistol ani pompi Meter kunrom sangba cordex na chingba yauri. Security force ki kangbo mana miyo ema kulai ga kona na mayum degi fare hairi. Faraba miyo edudi Imphal East District ki Hangang Police Station na konba kontha hallo makha laikai degi Yamnam Chandra Singh alias Baby chahi nifuni thoini. Mangon degi HE grenade ani mobile handset ama Aadhaar card ama fangbangam le hairi. Lona Tinkraba Lalholup Singi Thabak Thoram Lakshin Naba, Security Force na Thibahumba ki Thabak Chathabada Lona Tinkraba Lalholup, KCP PWG gi Active Cadre ni Haiba Mioi Ahum Fare Hairi. Faraba Mokoi Humadu Imphal West District ki Hyangthang Tara Hai Khonjil Dagi, Hauzina Imphal East District ki Hatta Public Hospital Manakta Laiba, Muhammad Ayub Khan alias Thoiba Chahi Kunipan, Kairang Mamanglikai Digi Muhammad Salim Chahi Kuntramanga Amadi Hatta Public Hospital Manaktagi Chahi Nifutaruk Shiraba Muhammad Alini. Makhoi Humasi Imphal East Laiba Miyam Yauna Olpam Private School Amadi Lenga ki College Singdagi Sankhai Chathabani Hairi. Lona Tinkraba Lalholup KCP PWG ki Active Cadre ni Haiba Mioi Amasu Security Force na mayum dagi fare hairi. Faraba Mioi du Imphal West District ki Pasoy Police Station na konba Lukher Mayai Laikai dagi Khulem Robindro Singh chahi kuntra taruk ni. Mioi asi lubasi anoba lanmi lobagi thabak thoram sing chathabani hairi.